kabui phurup singgi lorok matungda pangthokpa kumai ama oiriba gan ngai gi thoram lamdam masida khundariba kabui khulsingda nat ki oiba lining laisol amadi jagoi isai ga loinena pangthoknari satnabi amadi fijet chaksena khenaba thamlabasu aikhoi pumnamak amatani horakham amatani haibasi kawroidabani haina Consumer Affairs Food and Public Distribution Minister Karam Syamna haikre Phurup amagi masak matau asi phurup adugi nat ki oiba pijek chakset amadi lining laisol na ta I haina Mahut Minister TH Syam Kumar na phongdokre Maitai jati phurup asibu tasengna nungsiribra haina hangjaba matam adu oire haina MP Dr. R.K. Ranjan na nungnangba phongdokre Central Trade Union singna ngasi Bharat pumbada kauriba pung 12 gi General Strike na maram oirega miyamgi mahausa gi punsida chauna akaiba pikre ngasi nungthil pung 3 khara henba matamda Babu Parada laiba Accountant General Office manakta masakhangdaba miyosingna hand grenade langsilam lai laibak phabadagi pokhai hogdrai tungda Manipur Police ki bomb disposal squad ki team laktuna lokhalba matung asoi ngam yaugdana pokhai han krai Birla Emporium Private Limited ki financial project oiriba Ira Finance ki matang da leramba chamamnaba adu hojikti lairaroi haina financial company asigi director kam founder CEO Yumnam Irabantana thajaba pikrai Assam Rifles na lupa crore ani henbagi heroin amadi brown sugar ga konana miyoi ani fagatpa ngamkrai polam singa duga loinena fagalaba miyoi ani adudi Chandel district ki masi subdivision gi manung chanba kurau popi dagi manun Haugzalian Jau Sahi Kuntra Apokpa Laikhidraba Manun Zamkhan Kaf Amadi Palel Kolen 5 village agi Honkolal Lungdim Sahi Kuntra Apokpa Thangkhogen Lungdim ni Thawal Moijing Gram Panchayat ki oina Pradhan Mantri Kisan Samman Nidhi Yojana gi beneficiary singi famfam thokpa senfam sing Gram Panchayat asigi ward number 5/1 gi member Akebi na narol da lokthokre haina beneficiary singi wakat laklai